ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯒꯠꯅꯕꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯕ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯍꯨꯝꯈꯛ ꯍꯥꯏꯖꯒꯦ꯫ ꯅꯝꯕꯔ 1 ꯀꯂꯔ ꯇ꯭ꯔꯤꯛ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯕꯤꯒꯅꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯀꯂꯔ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒ ꯂꯣꯏꯅꯅ ꯄꯔꯦꯡ ꯄꯔꯦꯡ ꯑꯃꯨꯛꯇꯪ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯒ꯭ꯔꯤꯟ, ꯔꯦꯗ, ꯕ꯭ꯂꯦꯛ, ꯕ꯭ꯂꯨ, ꯕ꯭ꯂꯨ, ꯔꯦꯗ, ꯔꯦꯗ, ꯕ꯭ꯂꯦꯛ, ꯌꯦꯂꯣ, ꯌꯦꯂꯣ, ꯒ꯭ꯔꯤꯟ, ꯕ꯭ꯂꯨ, ꯕ꯭ꯂꯨ, ꯔꯦꯗ, ꯌꯦꯂꯣ꯫ ꯑꯁꯨꯝꯅ ꯁꯣꯏꯍꯟꯗꯅ ꯄꯥꯕꯤꯌꯨ꯫ ꯑꯣꯀꯦ, ꯅꯇꯣꯝꯇ ꯑꯃꯨꯛ ꯄꯥꯕꯤꯌꯨ꯫ Well done! Informationda color ꯑꯣꯏꯍꯟꯕꯅ information ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗ ꯂꯥꯏꯍꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯅ ꯄꯣꯂꯣ ꯃꯁꯥꯟꯅ ꯍꯧꯗꯣꯛꯈꯤ ꯍꯥꯏꯔꯁꯤ꯫ ꯃꯁꯤꯗ ꯈꯥꯒꯦꯝꯕꯁꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯁꯪꯖꯤꯟꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯅ ꯈꯥꯒꯦꯝꯕꯕꯨ ꯅꯤꯡꯁꯤꯡꯕꯗ ꯍꯦꯟꯅ ꯂꯥꯏꯍꯜꯂꯤ꯫ ꯀꯂꯔ ꯇ꯭ꯔꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅ ꯕ꯭ꯔꯦꯟꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡ ꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯤ, ꯕ꯭ꯔꯦꯟ ꯐꯒꯠꯍꯜꯂꯤ꯫ ꯀꯂꯔ ꯕ꯭ꯂꯨ ꯑꯣꯔ ꯒ꯭ꯔꯤꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟ ꯑꯦꯟꯖꯥꯏꯇꯤ ꯍꯟꯊꯍꯜꯂꯤ, ꯕ꯭ꯔꯦꯟ ꯐꯪꯁꯟ ꯐꯒꯠꯍꯜꯂꯤ꯫ ꯀꯂꯔ ꯇ꯭ꯔꯤꯛ ꯄ꯭ꯔꯦꯛꯇꯤꯁꯅ ꯑꯗꯣꯝꯕꯨ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯅꯝꯕꯔ 2 ꯐꯤꯡꯒꯔ ꯑꯦꯛꯁꯔꯁꯥꯏꯖ꯫ ꯈꯨꯠ ꯃꯇꯣꯟ ꯃꯦꯠꯄ, ꯈꯨꯠ ꯂꯣꯟꯕ, ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯜꯂꯤ, ꯕ꯭ꯔꯦꯟ ꯃꯁꯥ ꯐꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯅꯔꯚꯁꯤꯡ ꯑꯁꯤ ꯕ꯭ꯔꯦꯟꯒ ꯁꯝꯅꯩ꯫ ꯍꯥꯏꯔꯤꯕ ꯅꯔꯚꯁꯤꯡ ꯑꯁꯤ ꯐꯤꯡꯒꯔ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯍꯦꯜꯍꯜꯂꯤ꯫ ꯅꯝꯕꯔ 3 ꯇ꯭ꯔꯥꯏ ꯅ꯭ꯌꯨ ꯋꯦ꯫ ꯑꯗꯣꯝꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕꯁꯤꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟ ꯐꯒꯠꯍꯟꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨ ꯅꯠꯇꯕ ꯑꯗꯣꯝꯒꯤ ꯆꯞ ꯃꯥꯟꯅꯕ ꯄꯟꯊꯨꯡꯐꯝꯗꯤ ꯌꯧꯒꯗꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫